ꯔꯤꯝꯁꯇ ꯑꯉꯥꯡ ꯎꯅꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕꯤ ꯁꯦꯛꯇꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯋꯥꯀ꯭ꯔꯝꯕꯝ ꯗꯦꯕꯤꯇꯥ ꯀꯧꯕꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯧ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨ ꯗꯣꯛꯇꯔꯅ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤ ꯗꯦꯕꯤꯇꯥ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯔꯥ ꯂꯩꯕ ꯗꯣꯛꯇꯔ ꯃꯦꯃꯤ ꯆꯩꯔꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯤꯑꯣꯏ 11 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯃꯍꯩꯔꯣꯏ ꯕꯦꯕꯤ ꯁꯅꯥꯃꯤꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯎ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯥꯝꯃꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯗꯨꯅ ꯉꯁꯤ ꯃꯦꯖꯣꯔ ꯈꯨꯜ ꯒꯦꯠ ꯃꯅꯥꯛꯇ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯇꯦꯝꯄ꯭ꯂꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯦꯜ ꯄꯤꯁ ꯑꯦꯋꯥꯔꯗꯅꯦꯁ ꯀꯝ ꯑꯥꯔꯠꯁ ꯑꯦꯟड ꯀꯜꯆꯔ ꯑꯦꯀꯥꯗꯃꯤ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ YWC ꯀ꯭ꯂꯕꯇ 119 ꯁꯨꯕ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ Custom and Traditional Observation Committee na sinduna ngasi GM Hall da Manipuri Independence Day gi thawram pangthokre. Thawram aduda saruk yakiba singna laikhidraba athauba singi mafumda minute ani tumina leptuna ikai khunu botki. Tha manga Naupuri bi mau ama UP gi Vanda district ki manung chanba Janjari Purwa village ki mongsang amada hatlaga hundoklamne. Laikhidrabi usa kaubi mau adu mahaki mapuroibana hatpa oigani haina nupi adugi mabungna chingnaba fundokre. Yairipok Laimanai Thongkhongdagi Ngarian Lambi Paring Matam Sangna Lengakna Semjin Bidabagi Mayokta Laimanai Youth Club Yairipok ki miyeng makhada local club sing amadi Maikai Yadong gi miyamna matam kaktana lambi thingbagi khongjang changsinba hokre. Hayeng pangthokadoriba Bharat ki humfutara humdoi suba ningtamba numit thawram gi cheksin thawrang lokhatpa oina ngasi ayuk pung 3 dagi hauna more gi Namfalong Kaithel changpham yauna Indo Myanmar border thingjinkhre. Athing basi hayeng ayuk pung 6 fawu chathagani hairi. Sana konung na sinduna ngasi kanglada Manipur gi ningthau leisemba sana zawba saruk yaduna humfutara humdoi suba Manipur ningtamba numit thawram natki oiba thawram kaya ga loinana pangthoklei. Coordinating body Khurai amadi Eastern Educational Club anina khusamnaduna ngasi EEC Club ki campus ta ngasi Manipur na British tagi ningkha tamkibagi humfutara humdoi suba ningsing thawram pangthokre. Thawram aduga mari leinana ahal oiraba singi free health body checkup su pangthoklei. United Naga Council UNC na sinduna One Goal One Destiny haiba tha asigi 12 dagi ukhulgi Katomai Village local ground da chatharakiba humfutara humdoi suba Naga Independence Day loisinbagi thawram natki oiba thawram kaya ga loinana pangthoklei. Assam Rifles ki kanguna Arunachal Pradesh ki Tirap district ki manung chanba Horuttagi Pripak Pro gi lanmi ama khulai ga konana fare. Faraba lanmi adu gi mameng nongthungba malengamba kawi. Mahak miyamdagi namduna sel khaibagi thodok singda Chennai hairi. Assam ki Kasar district tagi Krishna Mohan Singh na National Development amadi Social Service kathokpaga loinana thabak tawbu sakhangladuna National Youth Award 2013 piduna pungning thawatkhre. Sel oina lupa 50 yauba award adu New Delhi da pangthokiba National Youth Day gi thoramda Minister of Youth Affairs and Sports Kiran Rijiju na khusinakre. The Senapati District Students Association SDSA na matam sangna lengakta tanduna lakpa Dabi Singh atuba matamgi manungda thabak ta onthoktrabadi akan makhongjang changsilagani haina SDSA President Kaiko Hobson Mauna lengakta cheksinwa thamkhre. E-rickshaw gi battery huran bagi maranda police na faraga Assam Karimganj Sadar Police Station ki lokapta thamlakiba bandiyama masa mathanta lokap manungda suicide tawduna siramlei. Laikhidraba bandi adugi maming Bapa Das kawi. Arunachal Pradesh ki East Siang district ta supnatagi minute 10 rom akan mamongda nonglei nungsi sitkibana maram oiraga district aduda ngasi fauba electric fangdana leiri. Akan manonglei nungsit aduna uwa kaya tekibana maram oiraga electric wire da tasinbadagi mai fangmangam kidabani hairi.